Optimize channel ado ngasidi amuka video anong bamanga loina na lakjare adudi yen thongba adagi sina yen metoiba yen atoi ben metpa adagi chak leye adagi hinjang leye ado mya mai si se hana met kige yen si met pa loye ado chana ma hor sina mahi hawa hawa yun meta niya ado mya mai sak sa khra wale amuka hapchari ge do amuka abaga amuka lag sak khra sa amuka hapchari re hawa
Hào á. Yaudah. Come in. Aduh ma'am. Loire. Aigi video sibo adagi channel sibo pambiragadi like, share, subscribe tabiramo aduga mathangda ai video anaubaga loinana amuka lakcharage matang asida elo sinjarage. Bye bye.